ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯈꯨꯡꯒꯪꯗꯒ ꯄꯣꯛꯂꯦ, ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ, ꯅꯨꯄꯤ ꯉꯛꯇ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯛꯇ ꯑꯣꯏꯕꯅꯤꯅ ꯌꯨꯝꯂꯩ ꯀꯩꯔꯩꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯁꯤꯠ ꯅꯥꯟꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯅꯥꯜꯂꯤꯍꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯉꯛꯇꯒ ꯑꯣꯏꯔꯦ, ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯩ꯫ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝꯅ ꯀꯜꯂꯛꯏ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯈꯥꯏꯗꯦ, ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯁꯨꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯗꯨꯝ ꯌꯥꯝꯕꯅꯤꯅ ꯃꯊꯪ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯑꯩꯁꯨ ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯤ꯫ ꯑꯍꯥꯟꯕ ꯈꯪꯅꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯗꯧꯒ ꯃꯥꯜꯂꯤ꯫ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯌꯥꯗꯨꯅ ꯀꯣꯏꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯄꯨꯂꯞ ꯂꯥꯛꯄ, ꯑꯩꯈꯣꯏꯒꯤꯁꯨ ꯎꯅꯕ ꯊꯣꯛꯄꯗ ꯄꯨꯂꯞ ꯊꯣꯛꯄꯅꯤꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯍꯥꯏꯅꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕꯗꯣ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯅꯤ꯫ ꯃꯤꯒꯤ ꯃꯒꯨꯟꯁꯦ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯅ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯖꯥꯔꯗꯒꯤ ꯄꯩꯁꯥ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯂꯒ ꯆꯥꯅꯤꯡꯕ ꯍꯩꯅꯧ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯄꯩꯁꯥ ꯇꯤꯡꯅ ꯂꯩꯔꯛꯂꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯂꯝꯕꯗꯣ ꯃꯌꯥꯝꯁꯨ ꯊꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯤꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯨꯝꯗꯅ ꯑꯩꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯊꯋꯥꯏꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯊꯋꯥꯏꯅ ꯇꯥꯅ ꯈꯣꯏꯗꯥꯅ ꯂꯩꯈꯤꯕ ꯃꯍꯥꯛꯇꯨꯅ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯑꯩꯁꯨ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕꯗꯨꯗ ꯉꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯝ ꯈꯔꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯁꯨ ꯄꯣꯛꯆꯔꯦ꯫ ꯏꯆꯥ 2 ꯁꯨꯔꯕ ꯍꯧꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯅꯉꯥꯏꯒꯤ ꯍꯧꯅꯕꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯄꯣꯛꯄ ꯆꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯥꯅ ꯑꯍꯟꯒ ꯑꯣꯏꯔꯦ꯫ ꯂꯨꯍꯣꯡꯂꯕꯅꯤꯅ ꯈꯥꯏꯅ ꯄꯤꯖꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯒ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯈꯥꯏꯅ ꯆꯥꯔꯕꯅꯤꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯀꯕꯛ ꯁꯥꯕꯛ ꯂꯩꯔꯒ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯃꯥꯁꯦ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛꯁꯨꯈꯔ ꯆꯠꯂꯝꯕꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯧꯔꯒ ꯌꯨ ꯄꯤꯊꯛꯄ ꯇꯝꯕꯗꯒꯤ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯑꯦꯗꯤꯛ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯈꯔ ꯊꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯟꯖꯥꯛ ꯄꯨꯜꯂꯕꯅꯤꯅ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯛꯈꯔ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯨ ꯊꯛꯄꯒꯤ ꯈꯣꯔꯁ ꯐꯥꯎꯕ ꯀꯣꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯁꯣꯝꯗ ꯏꯆꯥ 2ꯗꯨꯒ ꯆꯔꯥ ꯍꯦꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯐꯪꯕ ꯁꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯣ ꯄꯤꯛꯂꯤꯕꯅꯤꯅ ꯂꯪꯊꯣꯛꯂꯒ ꯊꯕꯛ ꯑꯔꯥꯞꯄ ꯁꯨꯕ ꯆꯠꯄꯗꯨꯁꯨ ꯑꯩ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯃꯗꯤ ꯅꯨꯡꯊꯤꯟꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯄꯔꯦꯡ ꯆꯦꯜꯂꯤꯕ ꯑꯗꯨꯗ ꯂꯣꯡ ꯈꯣꯜꯂꯒ ꯐꯥꯔꯛꯄ ꯉꯥ ꯑꯗꯨꯅ ꯆꯥꯅꯕ ꯈꯔ ꯊꯝꯍꯧꯔꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯏꯃꯥ ꯏꯆꯥ ꯄꯨꯛ ꯊꯟꯅꯕ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯊꯣꯡꯂꯒ ꯊꯝꯂꯕꯁꯨ ꯆꯥꯗꯕꯁꯨ ꯌꯥꯎꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯛꯇ ꯄꯣꯛꯏ, ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯃꯥꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯃꯤꯔꯥꯏꯕꯁꯨ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯨ ꯑꯩꯅꯔꯥ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ꯫ ꯃꯥꯁꯨ ꯈꯔꯗꯤ ꯈꯟꯗꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯆꯥꯕꯣꯛ ꯂꯧꯗꯅ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯅꯨꯄꯤ ꯉꯛꯇ 3 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫
Imanasu ibema nangi laibak-sidi aigi laibak laurihi ngantana hanjele ima lairingaida nakhoi mafam chaba amamamtang khanglabadi haiduna tawbani adubu phagadra haina tawruraga fattaba romda oina taredo nangbu nahana nuksinaringai matamdadi yamna phai haikidaine asiro nangna phai haidubu haiduna imanasu aingonda ngangi yumda chalabasu imana ngangi asomda chale iche khoinasu ngangi aise makhoigi manaktasu chaningdre ngangakani khanbada ngakta phau wakhanje leitapam khangre yumda lagle nupagi sarai angang singi ningaibu ingadra mina phiron phajaba ama setpa chaba ubada aigisu icha kaubanina pijaningi selaningi paisadi leite mittagi pi taduna aduma khangi angang singdi leita lairabado khangbanati leibiyu chage leibiyu setke singaktani aisu makhoina pamlibase ngamnabadi honarage khanduna yumda leisaringaida akhoina saramba kondo aina imada hairaga laure phi ado tek tek sabadagi khutasu paisa khara thoklabanina yamna marang kaina chadrabasu nomagi chara phobadi hendre isa singi ningthamtha yorokpa matamda yamna leibitrabasu mafi maron ama anidi setnaba haiduna aisu leiduna thammi adubo aigi nupanadi somda phi saraga paisa do karaida thammi karida sizinai haiduna yu thaknabagi paisa lokthoknabasu honaribanido aina nangna thabak suba chalibadubu aingonda nomata lupa masina khraba nangna aina phi sabada adum yingsinduna leiribasibo nangna thokraga nungai na leithokpa aha bachaba yumda itu icha lehauri haiba phauba karimta khandaba makai adura nangna aibu nungsiduna yumsida borakhriba haiduna ibanisu yamna toina khanai mana thabak suba yauriba mafam adudagisu thabak suba yauba yararoi haiduna tantorai kari maramgi thabak suhandribano haiba matamda yudo nonganbadagi numitaba phauba adum thakle ngaubagi mayakto handringaida amuksu thaksili migiti paisanina thabakto phasana suhaningba tabani thabaktu sudre yu ngauraga paisa piyo haibadudi kanana yaningadoribano aduna nang hayengdagi thabak suba laanu haiduna tantorai thabak subadu su yaudre makutta su paisa paidrabanina aina phi saribagi paisado munduna momba makhadagi koithi thiduna phabung phiron upu kase loina chakhaiba makai magi paisado thiraga phangdragana aikhoida phuba chaiba yumdagi tantokpa asini mana aikhoida otnaiba tawribase aina haibadi angang singse yamna pikli mana adumna taw leiraga icha singsina karam haina mabuk thangadoribano haibagi wakhan machela mata hoba khandaba sini adubu karidi upai lei nupa phatrabanina mama aina icha singidamakta lephatabani nupa phatre haiduna aina icha singsibu chara helangadra lau subagi matam yorokpa matamda aina nganta hotuna isa singse chak pijaramlaga school thaki makhoina lairik tamba chakringai matam sidani aina labukumduna lau pengba khawba yeiba yauribase adudagi phanglakpa paisa aduna tuminna chengwan silaga chengpudaga haptrabani kiraduna singse mana hekta kola pukraga yu thapamda onaraga thaklaga lakadoribani chengse leitrabadi chara hengani ko haibado adu khanbanate yu thakpa phanglaga loire khanbada nupi angangi setna chanaba phiron pharon mathong marang amta khangbanate tapta khai phunda ngauraga changaklani aduga yumda halaklagana aikhoida otpa naiba uba cheiba amuk tawgadoriba chak saw hairagana karigi chak haiduna pukham tingkose pairaga langbada koptaba kol amata leitrabani imungsida leikai mayam asinasu warakpada ngamdrabani hendi henmalabani haiduna migidi mathau nate haifet hairamlaga thokhiba tabani itei inauda adum khana hauba angang singna adum kaptuna yengduna leiba karidi haigani sukyam wana leirabasida mana sukyamna gyan tadribase aigidi angaibani ingkraba ningthamtha sida angang singsibu mana tanthoklaga mapanda thak nikpa makhai leiribase ai mittagi pi taduna ahing kaya ama tumdabida lelabani ima khoidasu chachatuna angang singse numidang masing thiba ngamdrabani tumhanbada adubu toina asum tawsalaglabadi aisu ikaiduna chattabida ayinba kaya ama khangbasu yaurabani
Lau suba matam loirabadi aisu tabak suningai leite paisa thokningai leitabanina angangsingse chara henba tare haiduna ayamba matamda uti ngaktani aina thonglibase ingkholdagi sangwa mana masing khara heklaga marang kaina thonglaga angangsingdo mabuk thannabani haiduna leitaba tonba haibasi toliko kanadasu changjapam hangjapam leite ngasi nongmagidi watle haiduna laururaga nong ngalaba matungda singba ngamgadaba oiradi paba adusu ngamloidabanina mingonda hangbasu ikai haiduna makhoina school kabada government school oibanina tha khudingi cheng khara yelammi makhoina porakliba cheng singdo aina lotuna thammi aduga chak oina mabuk thana nomata chaba phangaktrabani isa singse cheng singdu khara tawraga uti ngaktani aina ayukta korfu achauba ama mayam thongsilaga numidangdasu amuk sahalaga ayung nungdangse uti ngaktani chaduna imai chana lelaklibase magidi chak oina thonglaga thamlabasu sabide aikhoina chage haibasu phangde mana chaningba khara charaga arembado ising haijilaga hekta thalamgadoribani yamna phatte nupa phattabase yamna wai aigumna asumna nupa phattaba thengnabasingsu yamna waramgani haidana kanade tamba khangnadi oidabani isa da thengnaraga khangbani asigi awabase isa singse school chakraba matamda aina phi ngangak sai adusu phi saba yaroi tumpham khangde langanu haiduna hektamak yadaba matamsu leite mana yumdagi thokra kandani aina phi ngai hak saribase isa singsu ayung nungthenda harang leijarabasu numidang wairam hek yorakpaga mapa laklani khallubada kiduna ima baba la adra haiduna toina hangi aisu yamna nungaite migidi mapana thabak chakhraga baba la ani haiduna harauzaba ngaktani do aikhoigina baba la ani haiduna mamin manase koira yengduna kiduna aigi nakta phamduna tasillaga leigadoribani aisu asigi matangse yoradi ai sirasi nang sirasi haiduna ningedo adubu pharabasu phatrabasu ma ama leibagidi lukhrabi haiba mingthondo phangdabida leiribani minasu ithakta wangangba ngamdribani yu ngaujarabasu nupa leibasinadi kharadi phai aigisu icha nupa amata poktribanina yu ngaubanina lauduna thongandagi changakpase masasingsu tarabanina baba la e haiduna phudringaida hana chenthokduna yenakada lotuna leikhradabani ma hek changakpaga angangsing hanglani aina leite hairabadi tumina adum tungkhini lei hairabadi phuduna tanthokidoribani yumsida leiba yaroina aisu ma lakpaga sakto pizaraga tuman khradi mana tumthakrakanda angangsingdo kausillaga yumda tumange khanduna sakto prapa pizathoe thongdo chena lonsinki aisuni tanthokliba mana adubu aina ngasidi thongnawdo hangdoktuna thalamle isasingdo thongnawdagi tamna thadaraga phabungda makhon thoktabida tumuko haiduna sumna lona yamna kina changlaga tumbasu kaya amani numida wairamda yu ngawraga changlaklabanina aphafatado karimata khandabagi masasingdo phubagi wani nongalabadi nisa halabanina angangsingna phabungda tumduna leibado karisu haide amuk pudi yengjaribani nungdi nungsibajani mase adubu nupa yaudabagi penjataduna tawribani nupa yaude hainabu angangsingduda tainaraga nupa yaurakadra haibani phana yamnasu gyan tanaba haiduna wari sarabani makoksida karimata changde mamanabasingnasu nupisu punna tanthokro atopa nupi ama thiyu nupasu puktaba nupidubu haiduna higaiwase hekta toksinbibra khangde aisuni mana napam chakro haiduna talibase hausik matamdabu nupa phatre isa phatre leiningte haiduna ipamda sasat lakpa yabagi wani matam sidadi yum paluraga halaga leibaise yamna ijat lekha taba oina lognarami aduga jasu amata chanade nupa pharabasu phatrabasu awaba singdo khangduna adumak loina leinei ai khatanate sumna awaba khanglibase manaba kaya amasu leiribani asumna mayamsu aisu pulap khangduna leinariba ngaktani asumna wana khangna leirakpana
ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯒ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯇꯨꯝꯕ ꯆꯥꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯕꯣꯛꯈꯣꯏꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯆꯠꯈꯤ ꯃꯕꯣꯛꯈꯣꯏꯗ ꯂꯩꯕ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩ꯫ ꯃꯈꯣꯏꯗꯤ ꯈꯔꯁꯨ ꯄꯤꯛꯂꯤꯕꯅꯤꯅ, ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤna ꯃꯕꯣꯛꯈꯣꯏꯗ ꯂꯩꯔꯨ ꯍꯥꯏꯕꯗꯣ ꯌꯥꯗꯦ꯫ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯑꯋꯥꯕꯁꯦ ꯈꯥꯡꯗꯨꯅ ꯃꯈꯣꯏꯁꯨ ꯂꯩ꯫ ꯃꯆꯦ ꯑꯍꯟꯗꯨꯗꯤ ꯃꯕꯣꯛꯈꯣꯏꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯆꯥꯛꯀꯗꯣ ꯄꯨꯛ ꯊꯟꯅ ꯊꯟꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯃꯆꯦꯁꯨ ꯃꯕꯣꯛꯈꯣꯏꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯌꯨꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯈꯤꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯣꯛꯈꯣꯏꯗ ꯍꯥꯏꯔꯒ ꯃꯕꯣꯛꯈꯣꯏꯅ ꯂꯩꯕꯤꯕ ꯃꯥꯒꯤ ꯐꯤꯔꯣꯜ ꯆꯥꯗꯕꯁꯤꯡꯗꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯁꯤꯗ ꯁꯦꯠꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯣꯝꯂꯒ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗ꯭ꯔꯒꯁꯨ ꯏꯆꯥ ꯑꯄꯤꯛꯄ ꯑꯁꯤꯅ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯤꯕꯁꯦ꯫ ꯃꯥ ꯃꯁꯥꯁꯨ ꯄꯤꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯏꯆꯥꯁꯤꯡꯁꯤꯗ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯆꯨꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔꯗ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯎꯕ ꯃꯊꯪ ꯃꯊꯪ ꯃꯥꯟꯅꯔꯛꯂꯗꯨꯅ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯅ ꯃꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ, ꯁꯨꯕ ꯌꯥꯕ ꯊꯕꯛꯁꯨ ꯈꯔ ꯁꯨꯖꯤꯜꯂꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯍꯪꯂꯒ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯁꯨꯔꯒ ꯆꯥꯒꯅꯤ, ꯉꯝꯗ꯭ꯔꯒ ꯆꯔꯥ ꯍꯦꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯏꯆꯥꯁꯤꯡꯁꯦ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯕꯗꯤ ꯂꯥꯏꯔꯗꯅ ꯆꯔꯥ ꯑꯅꯤꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯕ ꯉꯝꯗꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯧ ꯂꯤꯡꯕ, ꯈꯥꯎꯕ ꯌꯩꯕ ꯃꯇꯝꯁꯦ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯃꯈꯣꯏꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯎꯇꯤ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯍꯩꯅꯔꯦ꯫ ꯏꯃꯥ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯂꯩꯔꯤꯕ ꯃꯈꯩꯁꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯄꯤꯖꯔꯤꯕꯁꯦ ꯍꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯎꯇꯤꯒ ꯆꯒꯦꯝꯒ ꯑꯁꯤꯇꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯣꯡꯂꯤꯕ꯫ ꯑꯩꯅ ꯂꯣꯡꯈꯣꯟꯕꯗ ꯅꯣꯡ ꯐꯥꯗꯣꯛ ꯉꯥ ꯑꯆꯧꯕꯒ ꯐꯥꯔꯛꯂꯕꯗꯤ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯁꯤꯡꯗ ꯊꯣꯡꯗꯨꯅ ꯄꯤꯖꯩ꯫ ꯌꯣꯜꯂꯒ ꯄꯩꯁꯥꯗꯨꯅ ꯆꯦꯡ ꯋꯥꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯈꯔꯁꯤ ꯊꯣꯡꯂꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯆꯥꯁꯤꯡꯁꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯁꯤꯡꯗ ꯄꯤꯖꯩ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯕꯨꯗꯨ ꯕꯨꯗꯨ ꯆꯥꯕꯗꯣ ꯃꯃꯥ ꯑꯩꯅ ꯌꯦꯡꯗꯨꯅ ꯄꯦꯟꯖꯩ꯫ ꯑꯩ ꯆꯥꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯅ ꯄꯨꯛ ꯊꯟꯅ ꯍꯥꯎꯅ ꯆꯥꯖꯕꯗꯣ ꯎꯔꯒ ꯑꯩꯅ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏ ꯄꯤꯛꯂꯤꯕꯅꯤꯅ ꯂꯧ ꯂꯤꯡꯕ ꯈꯥꯎꯕ ꯆꯠꯄꯁꯦ ꯃꯇꯝ ꯌꯧꯔꯛꯂꯕꯁꯨ ꯆꯠꯄ ꯐꯪꯗꯕꯅꯤ꯫ ꯄꯩꯁꯥꯁꯤꯡꯁꯦ ꯂꯦꯝꯅ ꯑꯗꯨꯝ ꯃꯥꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯈꯔ ꯈꯔ ꯆꯥꯎꯔꯛꯂꯕꯅꯤꯅ ꯊꯝꯂꯝꯂꯒ ꯆꯠꯄꯗꯣ ꯌꯥꯔꯦ, ꯏꯔꯦꯟꯖꯅ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯀꯅꯨ, ꯄꯨꯈ꯭ꯔꯤꯗꯒ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯒ ꯊꯂꯝꯂꯒ ꯑꯩꯁꯨ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯧ ꯄꯦꯡꯕ, ꯈꯥꯎꯕ ꯑꯃꯗꯤ ꯌꯩꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯁꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯑꯁꯨꯝꯅ ꯈꯨꯂꯪ ꯆꯠꯄꯁꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥꯒ ꯄꯞꯀ ꯌꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯌꯦꯜꯂꯛꯂꯤꯕ ꯑꯆꯥꯄꯣꯠꯇꯣ ꯆꯥꯕꯗꯤ ꯉꯝꯗꯦ꯫ ꯏꯆꯥꯁꯤꯡ ꯂꯩꯍꯧꯔꯤꯕꯗꯨꯒꯤ ꯈꯜꯂꯒ ꯆꯥꯗꯨꯇꯪ ꯊꯛꯂꯒ ꯑꯆꯥꯄꯣꯠꯇꯨꯅ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤ꯫ ꯌꯨꯝ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ꯫ ꯄꯨꯛꯇ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯉꯝꯅꯕ ꯑꯉꯝ ꯇꯥꯜꯂꯒ ꯁꯨꯕꯗꯗꯤ ꯌꯥꯝꯅꯁꯨ ꯋꯥꯏ꯫ ꯑꯗꯨꯝꯅ ꯑꯋꯥꯕ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯧ ꯌꯩꯕ ꯃꯇꯝꯗꯗꯤ ꯍꯩꯊꯥ ꯄꯣꯊꯥꯁꯦ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯊꯥꯏ꯫ ꯂꯧꯕꯨ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯑꯃꯗꯤ ꯎꯇꯤ ꯅꯠꯇ꯭ꯔꯒ ꯆꯒꯦꯝ ꯇꯧꯗꯨꯅ ꯀꯤꯂꯤ ꯆꯅꯥ, ꯍꯋꯥꯏ ꯀꯩꯀꯩ ꯉꯧꯗꯨꯅꯁꯨ ꯄꯨꯔꯛꯄ ꯌꯥꯎꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯧ ꯋꯥꯅ ꯌꯩꯔꯨꯔꯕꯁꯨ ꯍꯩꯊꯥ ꯄꯣꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯕ, ꯄꯨꯛꯁꯨ ꯊꯟꯅ ꯆꯥꯕ, ꯑꯗꯨ ꯂꯣꯏꯔꯒ ꯊꯕꯛ ꯃꯈꯥ ꯑꯗꯨ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯔꯤ ꯀꯣꯏꯅ ꯆꯥꯃꯤꯟꯅꯔꯕꯁꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯨꯡꯂꯛꯄ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯂꯒ
ꯏꯆꯥꯁꯤꯡꯒꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯂꯥ ꯑꯗꯨꯗ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯇꯨꯃꯤꯟꯅ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯎꯇꯤ ꯅꯠꯇ꯭ꯔꯒ ꯆꯋꯥꯏꯅꯦ ꯄꯥꯟꯅꯦ ꯑꯩꯗꯤ ꯎꯇꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯩꯅꯔꯕꯅꯤꯅ ꯎꯇꯤꯗꯨꯇꯪꯅ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯍꯋꯥꯏ ꯉꯧꯕ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯊꯨꯡꯂꯛꯄ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯏꯆꯥꯁꯤꯡꯅ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤꯅꯤ ꯈꯥꯛꯇꯨꯅ ꯑꯩ ꯆꯥꯒꯗꯕ ꯐꯥꯎꯕ ꯆꯥꯗꯕꯤꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯏꯃꯥ ꯍꯜꯂꯛꯂꯒ ꯑꯆꯥꯄꯣꯠ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤꯗꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯤꯅ ꯁꯣꯝꯗꯁꯨ ꯊꯕꯛ ꯁꯨꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯌꯨꯝꯁꯦ ꯄ꯭ꯔꯞ ꯆꯠꯅꯤꯡꯉꯤ ꯊꯕꯛꯁꯤꯁꯨ ꯃꯤ ꯉꯥꯏꯗꯦ ꯑꯉꯝ ꯇꯥꯟꯗꯨꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯁꯨꯔꯒ ꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯏ ꯆꯠꯈꯤꯕꯗꯕꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯕꯨ ꯍꯜꯂꯛꯄꯗꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯅꯤꯅ ꯈꯔ ꯍꯜꯂꯝꯃꯒꯦ ꯏꯆꯦꯈꯣꯏ ꯏꯅꯦꯈꯣꯏ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯍꯥꯟꯅ ꯂꯥꯛꯏ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯏꯆꯥꯁꯤꯡꯗꯣ ꯄꯤꯛꯂꯤꯕꯅꯤꯅ ꯃꯈꯣꯏꯗ ꯂꯩꯍꯧꯕꯗꯣ ꯀꯩꯗꯧꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯗꯨꯕꯨ ꯊꯣꯡꯒꯥꯟ ꯆꯪꯂꯛꯄꯗꯒꯤ ꯏꯆꯥꯁꯤꯡꯗꯨꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯗꯣ ꯂꯣꯏꯅ ꯀꯥꯎꯏ ꯏꯃꯥ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯪꯂꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯂꯩꯔꯛꯑꯦ ꯏꯆꯥꯁꯤꯡ ꯆꯥꯅꯕ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯌꯣꯝꯁꯤꯟꯈ꯭ꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯩ ꯃꯈꯣꯏꯁꯨ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯎꯅ ꯆꯥꯕꯗꯣ ꯎꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠꯇꯨꯁꯨ ꯅꯣꯡꯃꯇꯁꯨ ꯏꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯉꯝꯗꯦꯗꯣ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯂꯩꯔꯒ ꯄꯤꯖꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯆꯥꯄꯣꯠꯀꯤ ꯃꯍꯨꯠꯇ ꯆꯦꯡ ꯑꯣꯏꯅ ꯋꯥꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯛ ꯊꯟꯃꯤꯟꯅꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯆꯦꯡ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯜꯂꯤꯕꯅꯤ ꯑꯁꯤꯅꯤ ꯅꯨꯄꯥ ꯐꯠꯇꯕ ꯅꯨꯄꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯟꯖꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯃꯥꯏꯀꯁꯦ ꯖꯨꯃꯥꯏ ꯂꯣꯏꯅ ꯆꯦꯜꯂꯤ ꯃꯕꯨꯛꯁꯤꯁꯨ ꯁꯨꯝ ꯀꯪꯊꯣꯔꯛꯏ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯄꯨꯛꯁꯤꯗꯤ ꯀꯪꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗꯣ ꯃꯥꯅ ꯂꯣꯏꯅ ꯉꯝꯃꯤ ꯐꯨꯕ ꯆꯩꯕ ꯉꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯨꯔꯒ ꯐꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯦ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯇ ꯇꯧꯖꯔꯁꯅꯨ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯦꯝꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯋꯥ ꯈꯟꯅꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯕꯅꯤꯗꯣ ꯃꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯕꯗோ ꯑꯩꯒꯤꯗꯤ ꯑꯁꯤ ꯑꯣꯏꯔꯕ ꯃꯥꯜꯂꯦꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯣ ꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯦꯛꯇꯃꯛ ꯈꯜꯂꯛꯄ ꯌꯥꯎꯏ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯣꯟꯁꯦ ꯏꯃꯥꯈꯣꯏꯗ ꯑꯃꯨꯛ ꯊꯤꯜꯂꯦ ꯏꯃꯥꯈꯣꯏꯗ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯏꯃꯥ ꯑꯩ ꯂꯧ ꯁꯨꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣই ꯑꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯥ ꯇꯟ ꯌꯣꯜꯂꯒꯦ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏ ꯏꯃꯥꯅꯁꯨ ꯍꯣꯏ ꯄꯤꯒꯦ ꯀꯥꯟꯅꯕꯨ ꯀꯥꯟꯅꯒꯗꯣꯔꯤꯕꯔꯅꯤ ꯏꯕꯦꯝꯃ ꯅꯋꯥ ꯁꯛꯇꯥꯗꯨꯒ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯅ ꯌꯥꯗꯦꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯆꯥꯅꯤ ꯏꯃꯥ ꯐꯨꯅꯔꯕꯁꯨ ꯆꯩꯅꯔꯕꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯒꯤ ꯄꯩꯁా ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯩꯅ ꯍꯣꯇꯦꯜ ꯐꯝꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯏꯆꯥꯁꯤꯡꯁꯤꯗꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯝꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯂꯦꯝꯕ ꯂꯦꯝꯗꯕ ꯅꯣꯡꯉꯥꯜꯂꯛꯄꯒ ꯏꯆꯥꯁꯤꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯍꯜꯂꯛꯂꯒ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯏꯁꯣꯔꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯍꯣꯇꯦꯜ ꯐꯝꯂꯤꯕꯁꯦ ꯄꯩꯁꯥ ꯇꯨꯡꯁꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯀꯦ ꯌꯨꯝ ꯀꯩ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯣꯇꯦꯜ ꯐꯝꯕꯗꯣ
ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯩꯁꯥ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10 ꯀꯨꯟꯗꯤ ꯄꯤꯕꯅꯤꯅ ꯃꯥꯁꯨ ꯍꯣꯇꯦꯜ ꯐꯝꯕꯗꯨꯗꯤ ꯊꯤꯡꯉꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯋꯥꯠꯂꯔꯣꯏ ꯈꯟꯕꯗ ꯍꯔꯥꯎꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯃꯤꯗꯤ ꯁꯪꯒꯣꯝ ꯆꯥꯁꯦ ꯀꯌꯥ ꯊꯛꯇꯕꯅꯤꯅ ꯑꯩꯅ ꯍꯣꯇꯦꯜ ꯐꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯣꯇꯦꯜꯁꯤꯗ ꯆꯪꯂꯒ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯑꯅꯤ, ꯄꯩꯁꯥ ꯄꯤꯈ꯭ꯔꯅꯤ, ꯆꯠꯈ꯭ꯔꯅꯤ꯫ ꯆꯥꯕ ꯆꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ, ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯥꯏꯗ ꯂꯩꯔꯨꯕꯅꯣ, ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯍꯪꯂꯨꯔꯕꯁꯨ ꯅꯊꯧ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯤꯅ ꯍꯪꯁꯨ ꯍꯪꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯈꯔꯗꯤ ꯁꯥꯐꯔꯛꯂꯕꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯈꯔ ꯉꯝꯂꯦ꯫ ꯌꯥꯎꯁꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯐꯤꯖꯣꯜ ꯊꯣꯟꯕ, ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯃꯤꯅ ꯆꯥꯅꯔꯤꯕꯁꯤꯒꯨꯝꯕ ꯄꯤꯖꯕꯁꯨ ꯈꯔꯗꯤ ꯉꯝꯖꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅ ꯂꯩꯇ ꯂꯥꯏꯔꯕꯁꯦ ꯎꯕꯤꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄꯗꯒꯤ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯍꯣꯇꯦꯜꯗꯒꯤ ꯂꯣꯏꯅ ꯂꯩꯕꯤ꯫ ꯑꯩꯅꯁꯨ ꯐꯖꯅ ꯇꯧꯏ꯫ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯅꯤꯅ ꯃꯤꯗꯣ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯥꯎꯅꯕ ꯊꯨꯝꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯂꯣꯏꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯕꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯅꯥꯎꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯈꯟꯅ ꯊꯥꯎꯕꯨꯝ 10ꯁꯨ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯁꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯉꯛꯇ ꯄꯣꯛꯄꯅꯤꯅ ꯁꯣꯁꯇꯤꯁꯨ ꯑꯃꯠꯇ ꯁꯣꯟꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯌꯨ ꯊꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯦ ꯇꯥꯕꯗꯒꯤꯗꯤ ꯌꯨꯗꯣ ꯍꯥꯟꯅꯗꯧꯅꯗꯤ ꯊꯛꯇ꯭ꯔꯦ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯆꯥꯁꯤꯡꯗꯣ ꯁꯦꯟꯅꯔꯒ ꯑꯩꯁꯨ ꯍꯣꯇꯦꯜ ꯐꯝꯕꯗꯣ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯤ꯫ ꯃꯥꯅ ꯑꯉꯥꯡꯁꯤꯡꯗꯣ ꯁꯦꯟꯅꯕꯤꯔꯕꯅꯤ나 ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯦꯅꯥ ꯇꯥꯔꯦ꯫ ꯑꯩꯅꯁꯨ ꯈꯜꯂꯤ ꯑꯍꯥꯟꯕꯗ ꯏꯆꯥꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯆꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯉꯥꯎꯁꯤꯟꯅꯔꯝꯃꯣꯏꯀꯣ ꯍꯥꯏꯅꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅꯅꯤ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯁꯣꯔꯅꯗꯤ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯈꯤꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯈꯔ ꯆꯥꯎꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯈꯪꯍꯧꯗꯅ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯊꯛꯈ꯭ꯔꯤꯕ ꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯅꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯗꯤ ꯏꯃꯥꯈꯣꯏ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝꯕꯨꯗꯤ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯔꯥꯎꯖꯔꯨꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯕꯤꯠꯇꯒꯤ ꯄꯤꯁꯦ ꯅꯣꯡꯃ ꯐꯥꯎꯕ ꯀꯪꯗꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯋꯥꯕ ꯑꯃ ꯂꯣꯏꯕꯒ ꯑꯋꯥꯕ ꯑꯃ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯦ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯊꯛꯇ ꯃꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯈꯤꯕ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯪꯍꯜꯂꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕꯁꯨ ꯏꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯛꯄ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯌꯨ ꯂꯥꯡ ꯊꯛꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨ ꯍꯦꯛ ꯊꯛꯇꯨꯅ ꯂꯥꯛꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏ꯫ ꯏꯆꯥꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯎꯍꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤꯅ ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯉꯥꯎꯁꯤꯟꯅꯕ, ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯊꯥꯒꯠꯄ ꯐꯪꯖꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫